Russian forcing gi Mayokta Ukrainian Singgi Lanjang Kansillakle Moscow na Kherson gi referendum Yeithokhre Ukraine gi Russian forcing na occupy tauba lamdam amagi Moscow na thamkiba authority sing na lamdam adubu Russia da join tawbagi referendum pangthok na bagi thaurang matam khar thengtharagani haina phongdokhre Saidak sida nongsuplom gi leibak sing na thingba kaya thambana maram oiduna maintenance ki thabak ta kaiba pibadagi Nord Stream pipeline da Germany da gas pibagi thabak leplagani haina Kremlin na phongdokhre pipeline adugi maruoiba infrastructure semjin sajin bagi damak matam kaktana thingjin khraba matungda Kremlin na wapam asi phongdorokpane Russia na haukiba February da Ukraine da landaba haukiba han bagi chayol kharagi matamdagi Kherson amasung kha thangba Zaporizhia region asi Russia na ayamba control tawduna lakhe Haujik lamdam sing asi Russia na masigi economy da namduna tinsilhana na bahona ribane kumja 2014 da Crimea lokshin khiba matamda tawkhiba gumna occupy territory sing asibu Russia da official oina tilhana na bagi damakta Moscow na saugatpo authority sing na referendum sing pangthokna ba chayol kaya chupna khonarak libane tawi gumba sung Kherson da leiba pro Moscow official ama oiriba Kiri Stremaksol na Russian State TV da haiki madude Ukrainian sing na Russian forcing gi Mayokta akanba counter offensive sa tharingai marakta referendum ama pangthong na bagi sem sabagi thabak sing matam kharagi oina leplaga nei madugi matungda mahakna ta sengna matam khara lepagi wafam natte tarik ama chapchana leptabagi wafam ni haina sengdokhe Stremaksol na makata na haiki madude referendum adu sungsoi soidana pangthoklagani amasung madubu kanamta na cancel tawroi amaromda Ukrainian forcing na kha thangba sarukta sathariba makoigi counter offensive aduda Russian forcing na paisin khibalam kaya marum amuga na handokle amade Kontun Bridge ammunition depot ama amasung Russian army control center ama yauna target kaya marum ama mangan takan bangamle haina claim tawkhre kha thangba lamdam da leiba village ani amasung nongpok thangba lamdam da leiba village ama amuga na loksin bangamle haina village sing adugi maming sing pandabida nongmaijing numitta Volodymyr Zelensky na lauthokhe presidential administration gi deputy head Kirilo Timosenko su Ukraine gi firal ama Kherson region gi awang thangba Baisokolia village da singkhat pagi photo ama Twitter post thagat khe Kherson ama sung Eastern Donetsk region da Ukrainian forcing na lanfam kaya da mai paglak paga mari lena na US da based ba Research Group Institute for the Study of War na haiki madude Ukraine gi counter offensive adu pungning thoganingai oina progress laibagi mawong oi Prime Minister Mikhail Mishustin na ningthokaba numita phongdokhibagi matungin na Russian government na ngaksel gi thabak yana khudong chana bagi damakta armor vehicle sing semjin sajinna bagi damakta anauba factory ani hangna bahona re Ukraine gi Southern Command na phongdokhibada Ukrainian forces sing na air strike amade artillery attack kaya chathaduna Russian army gi troop movement sing amasung logistic ta chaitheng chawna pinana bahona re referendum gi ballot paper sing thamliba warehouse amasu mangan takan le haina Ukrainian forcing na claim tawkhe panba yabade Ukraine gi lana dugi ahan ba chayol khargi manungda Russian forcing na kip paisin ba ngamdabadage Ukraine gi awang thangba saruktage Russian troops sing withdraw tawkhi amasung makhoina laibak aduge kha amadi nongpok thangba saruk sing da oina attack sathabada mijeng thamkhe Aroi bada tabi di bapum namak po thagat jare